pau pizari hayengdagi men pek na lambi da thoktuna khongjang changshina ba lauthokre nupi hatpagi maralda court na miyoi ama sibagi sairak pikre amadi mahiroi singna mai masing tambada makhal amatagi ayat apan pibidanaba Manipur ge governor Dr. Nazma Heptullah na phongdokre Kurumzari Miding tabiriba singbu taram noksari pau sandok na pizari CAB gi mayokta February tang taruktagi hawna bill asi handoktriba phawba matam kaktana lambida thoktuna road mass agitation sangsilagani haina menpek na lauthokre kaisampata leiba JCILPS ke office ta pangthokpa pawgi mifam amada menpek ki co convener amu kamaina tungi icha isu singidama ngasi ekhoi shirabasu sigani bill asi Rajya Sabha da pass tawrabadi thawai thawa ki roi menpek na ngasi laurakliba khongthang asi Manipur da leiminari ba apikpa phurup kaya tung koina leihona bani masida mipum khudimakna aigi haibadu thadoktuna bill asi ke mayokta changshiliba khongjang asida mapung phana sogat piu bill asi pass tawrabadi state government asu withdraw tawgani haiba center da khanganduna party thadoktuna Manipur gi damak lepiu haiki Hauji ki Nagaland da leiriba, Mizoram da leiriba, Assam da leiriba, government makaina withdraw tawgadabani masida ekhoi yaroi haina leiraba phawda Manipurna sub clause amada hapiu khopiu haiba hauji ki present government ne sisu ekhoi janing de sub clause ki wafam ekhoi leite bill se totally withdraw tawo se khaktani sub clause amada hablaga adu gwahai adu hapchilo kholo haibigi ekhoi sokpam pamde masi bill pass tawba tardi ekhoi government so pulap ekhoi withdraw tawgani ekhoi minister digi MLA digi government ase withdraw tawgani haiba khongjang du tawbiu ko convener Abdullah Fundrai mayumna matam kaktana sathagadoriba road mass khongjang asida school college office amadi yumda leiriba miyoi khudimakna lambida thoraktuna saruk yabiu India government na satharakliba lalong asida miyam punna mayok naduna Manipur amadi awang nongpok kalhausi masida phurup kanglup khaidoktana isa gini khanduna changshilakliba khongjang mapung fanse haiki amaromda nahan meiragi rally chatpada down yelhomi laukhiba adu haujik leiriba ihawasida maphaidagi phaijalakpa kangbu kharana angang sing khara khomjillaga changshiliba khongjang asi nathai na bahonabani haina lawi menpek na haujik chaliba lambi asida punna chatmina se haiki Limi salah kanda na saigi ai khoigi ai angang ching nadi kai law da hona panglaw law mi su law na ri haira kanda na saigi ai khoi motivation ai de miyang gi wakhalon do kari no haiba na ai di angang ching da chu phaira khanghan bidaba agent taw do mi na taw daba taw do angang masa mayang ko putho kanda sumai to rakanda Manipur yel homi down dol haiba wafam phoba sumai thol akanda media da viral lo hele se masi yam laibak thibani bhojik su matam leiri gyan tabiyo matam leiri gyan tabiyo ai di men pek na satliba lambi asida masida punna satmina se koi men pek na thong laura hangdoi masona mafaida pujan birakanda ai koi na hauriba ihau amaso ai koi changchaliba lanjanga se masiu phagi tarana ba ai di makhata no khona bigino haiba se ngasi media gi thongna som ka appeal tawjeri Manipur da khwaidagi tenba matamda court na piba wayal da nupi hatpagi maral da session judge sanapati Nautoneshwari gi court na ngasi yungkhaibam Rohit chahi 18 apokpa leikhidraba Rias Uddin Khetrigau makhalekai de leiba asti court na sidriba phawba thori yanana ba sibagi sairak pikre thodok asida chenaba nupi yauna mioi ahumna jail da leinaba phadok pikre ngasi court na sairak pikraba mihat asida maral leiraba MD Farid Saha chahi 19 apokpa leikhidraba Faruk Saha Khetrigau Thambal Khong makhalekai mahakpuna mapunsi chupa jail da leinaba Rahina chahiyankhai apokpa MD Abdullah Khetrigau makhalekai nupi asina evidence lossen ba amadi manghan bagi maralda chahi ahum jail da leinaba amadi Farzina chahi kunhumdoi apokpa MD Habi Khetrigau makhalekai nupi asina evidence khangna haidok tabagi maralda tha taruk jail da leinaba yathang pikre ngasi case adu thengna ke ba additional public prosecutor Kosia Mauna case asida tongan ba section kayadagi achumba wayal fangnaba mateng panglakpadagi case asi atenba matamda loishinba ngambani maramadu na miyam na su asigumba nupi angang da sathaba thodok wathok singda police amati judiciary da mateng panglabadi case sing asi thuna loishinba ngamgani phongdokhi justice yam thuna trial loisil lagadi akhoi judiciary system amal leye haibasi mina hena thajarakani and then people will come more towards the court because akhoi na marak tadi custom the loishin ba leye because
delay si judiciary system because there is a procedure ama leibani na akhoi na kanradi ngamde adugi procedure si kuye haiduna mi na khara karno tawba leye adubu once court asi mayam na cooperation si from all stakeholder darkar hoye because prosecution alone cannot do and judge alone cannot do aduga adu dadi hujik shakhi mayam si it's very important and the investigation officer na case ama ma na investigate tawrakpada thawai yaw na investigation officer na tawbisi masini maru yam oina aina amuka hen haining budu केस की आयु ओइखिबा एसडीपीओ कांगपोकपी सोनी साइम गोसांगना केस असि थेंगना बहोनबदा इम्फाल ईस्ट डिस्ट्रिक्ट पुलिस न साउना मतेंग पांगलकपा माई पाक पंगंबनी असिगुम्बा मरा लेबा म्युई सिंग आइन की ओइब सेराक पी न बहोनबदा मियाम न पुलिस त मतेंग पांगबियु अइखोइगी मणिपुर की खुनाय असिदि नुपी सिंग विकाय खुमनब उत्पा खुनाय नि फोंदोखी We are a society which values and respects women, and such crimes of this nature should and will never go unpunished. And I would like to thank the prosecution and the judicial system, and I hope today's verdict reaffirms the public's faith in our department. This case was reported on 16th of August 2018, and I finished the charge sheet within 1 month. That is, I submitted the charge sheet on September 16th. It wasn't an individual effort, it was a whole team effort of Imphal East Police, as well as director of Forensic Science Lab, Pange. It was a collaborative effort. It wasn't just the achievement of Kangpopi Police. I'd like to thank each and every one of them for their help in this. Laikhidrabi Memi ki apopa pi gaurana ngasi court na maha ki machanupi laikhidabagi achumba wayal athuba matamda pirakpada nungai ba phawi atenba matamda achumba wayal pirakpana tungda nupi angang da sathaba crime sing lakshin bada achoba mateng oigani haiki tawi wa suku ma ja ma thok tana ba dandi matik cha ba dandi pibi dana sina aroi ba hoina wen manipur sida suku na aroi ba hen je si dang pam je mayam punam ku jo पुलिस की माजे दो रो अदगी कोई कोर्ट नत्रगा खुदिंग खुदिंग का आइगे मयाम जुदाइना हराव जब अदगी फोंदोक जब फगत जब मन जब Ningsing bayai mamang sahigi August ki tang tara marigi nungthilda memiga nungsinabani haiba nupada chelagadabani haiduna yumdagi thoki badagi hanjilaktabani tungda memi ki thawai yaudraba haksang mamang sahigi August ki tang tara tarit ki numit yung bapung ama makhairom tarakpada Imphal East ki Iril Bung Police Station ki manung sanba Iril Turel Maril gi ketu khongda bora khaw manung da sina phangbadagi tongan ba civil society organization amadi meirapai bi lup kaya namyat asigi matangda achumba oil fanghanna ba tongan ba khongjang kaya changshin ba laikhrabani ningsing bayai session judge sanapatina mamang sahida mau police station nak lokhatpa nupi masa ama ikai khumna ba manghallaba matungda hatok laga thamlamba case amada nupi macha adu halam liba mioi adu sibagi chairak pina ba court asina lauthokpa laikhrabani Mahiroi singna mahi masing tambada makhal amatagi ayat apan piroidabani education haibasina nation ama saukhatpada achoba thodang lauri haina Manipur ge governor Dr Nasma Heptula na phongdokli IGAR South Mantri Pukrida leiba Assam Rifles Public School gi kuncha humdoi suba chahi gi numit thoramda wafamasi governor na phongdokhibani thoram aduda IGAR South Major General KP Singh Assam Rifles Women Welfare Association gi regional president Rachana Singh Mapan Suba Sector Assam Rifles ki Commander Brigadier Amit Kapthiyal su saruk yakhi Governor Dr Nasma Heptula na Mahiroi Singna masa gi punsibu masak khangna ikai khumna batana miyamna thamliba thajaba mangdanam honagadabani khang bakan bagaloina na chatliba panthung adu yauna ba leibak asibu awang ba thakta pukhatna bu honagadabani Assam Rifles ki school asana lairabagi pankhai makha da leiba imung kayabu mahi masing tamhanbagi lauriba thodang thagatningai ni haiki Thoramaduda school gi magazine na mafong bagaloina na school asi apaba Mahiroi Singda mana mathum yenthoki to advise all the students of Manipur, particularly students of this school, through this function, to learn to respect others, not only their life and property, but also their intangible possessions such as their good name and good reputation. You should try to avoid small talk or gossip, and particularly slandering others. Whatever line of work you undertake, you should bring to it an honest, disciplined mind. You will then succeed and have the joy of your work untimely, and then because good citizens of the state and the country.
Manipur ki Chief Minister N Birena February ki tang mari dagi tara phauba sathariba kuntra suba road safety week ki miyam da pausel piri haukiba English singani ga tara nipanda state asida lambi gi accident chatruk ka ama thoki maduda mioi samaga kuntra mari punsi longki mioi listing amaga nifuni thoina aso apan nangki masi English singani ga tara tareta thokiba lambi gi accident masing dasu hengatchara basu laibak phabana asi na thopagi sangdi chada ama dasmik mari taret ki changda hanthaki gari thauba lambi lanthok lansin tawba matamda traffic ki niyom mapung phana statpiu gari thaubada helmet uppa seat belt phaba kawbiganu gari thauringai da mobile phone sizinabiganu lengak namyang gi asoi angam thokhandana bagi paikhatliba traffic ki chatnabi ngakna chatpina ba appeal tawri state singda pangthok nabugum ekhoi state asidasu kuntra suba road safety week palan lisingani sumna tramapan gi thoram sarak suraksha jiban raksha haiba thimasida pangthokli nungsi jarba manipur gi praja meyam da maruina lambi satok tasin tawriba sinda haijining budi adom na lambi satpa matam da sungsoi soidana traffic ki niyom singa na satpiu masigi matakta gari thawada helmet uppa seat belt phaba loina gari thawring ena mobile phone sinnaroidabani asumna niyom sumna lambi satok chasin tawbiduna maman yamlaba miyabagi punsi madi lanthum kan bibaga loina accident samaj na pidiba awana gi saitheng sang hanthalasi Kuntra Suba Road Safety Week kamari lainana nongmigi oiba mobile campaign ama Transport Commissioner M Lakshmi Kumarna ISBT Kumalampakti lamthakre mobile campaign asina Imphal gi akoibada road safety gi campaign chathaki ngasigi thoromaduda Transport Director C Arthur Health ki Director Dr K Razo SP Traffic K S Sharma Joint Director Transport B K Sharma susaruk yakhi Mikhal Naksilakpaga loinana political gi ahongba purakpo oina Manipur Pradesh Congress Committee gi President Nauna Hablakre All India Congress Committee gi President Rahul Gandhi na ngasi AICC gi General Secretary KC Venu Gopal na thokpa order amagi matung ina AICC gi President Rahul Gandhi gi ayaba matung ina MPCC gi hanagi President Gaikhangam Nauna President oina khankhre mamangi President Jen Haukip na President oiringai matamna pangthokiba thabak thorom sing adusu thagatpa phungdoi hairi All Manipur Private School Association of February ki tang tara gi ahing nongyai dagi tara nithoi gi ahing nongyai fawba general strike tawgani lauthoki ba adu All Manipur Recognized Private School Welfare Association amadi desam ga punna famina duna general strike adu handokle hairi desam gi office ta pangthokpa pawgi mipam amada association ke secretary L Zoina handak pangthok toriba class 10 gi exam asida private school na mateng tawjage haibada yarekte haiduna ban tawgani haina lauthorpa asida All Manipur Private School Association amadi All Manipur Recognized Private School Welfare Association ka karigumba hiram amatada mari lainade handak pangthok doriba examination ani asida punna mateng pangminaduna ingna chikna pangthoknaba warep laure desam gi general secretary Sital Oinamna hojik leiba ki luraba tanpham asida oja singna mot khenaba ani thokpagi mong asi nungaitaba fawi karigumba lanai gi oiba wafam kharadagi maram sadana ban kawbasi matungdadi tawbiganu haiki sigumba nana interest ta mi khragi interest ta tawba thabak asigumba bansi amhana tawbiganu masigumba sina akogi khunai si hena maningda halanba amadi chokhatpada khorok thangbo oigani habaduma haijabaga loinana akogi lamdam sida leiriba organization association singi marakta akogi ani thokpa manbagi mawongda thabak thorom pangthokpa tawbusi masima aikoi khanthaminaraga masigumba thabaksi amhana tawdanaba desangi mekhidegisu apin tawjari KCP People's War Group na Catholic Mission School sing thingjan bagi warap laure haina lauthokraba matungda van drivers singna ki halakpadagi hayeng dagi mahiroi pubagi thabak leplagani haina All Manipur School Students Transporter Association na phongdokre wangkhai lorem bamlekar de leba association asigi office ta pangthokpa pawgi mifam amada association asigi general secretary Jimmy Tongbram na Catholic Society amadi lalholup asigi marakta yanaba puraktriba phawa van service lepagi firep laure van drivers singda ki halaki ba sina maram moiraga karigumba khut tharaklabadi mahiroi singda sokpa yabagi oithokpa leibana hayeng dagi angang puthok pusin tawdabagi firep asil lobani nakal ani gi marakta yanaba purak
ꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯃꯍꯩꯔꯣꯏ ꯂꯧꯊꯣꯛ ꯂꯧꯁꯤꯟꯒꯤ ꯊꯕꯛ ꯆꯠꯊꯒꯅꯤ ꯍꯥꯏꯈꯤ स्कूल कैंपस लाक्ट्री फाउदी वेन सर्विस खरगी चगनी है मैम अपील तौजरी लोनना स्कूल तमीब पेरेंट्स ममा मपा वेन सर्विस लेपी थेंग अवाब से उबीर कोऑपरेशन पीबीनब हाजरी लोनना सर्विस रिज्यूम तौगदब लाफम मैम खाजरके थमजरी अमरोमदा लिटल फ्लावर स्कूल ना अयुकी पुंग निपान दगी हौरगा नुंथिलगी पुंग अनि दा सुटी थारंबा अदु पुंग निपान मखाई दगी हौरगा पुंग अनि मखाई दा सुटी थागनी हाइना फोंदोखिबा अस्ति लिटल फ्लावर स्कूल स्टूडेंट्स ट्रांसपोर्टर यूनियन ना यानिंग दा फोंदोकपगा लोइनना यानाबा अमा पुरुक्त्रिबा फावबा यूनियन की मेंबर्स सिंग ना अंगांग थिनबा लेपलगनी हाइरी इंडिया म्यांमार थाईलैंड ट्राइलेटरल हाईवे की म्यांमार मनुंगदा तमु टिगोन कलेवा की सरुक्ता सागदब थोंग हुंफुमापन की कॉन्ट्रैक्ट मिनिस्ट्री ऑफ एक्सटर्नल अफेयर्स ने कैंसल तौरे हाइना मीडिया दा फोंगलकलिबा अस्ति लाना पाव संदोकपनी हाइना मणिपुर ट्राइबल डेवलपमेंट कॉर्पोरेशन लिमिटेड की जनरल मैनेजर न खंगलगली हाइरिबा कॉन्ट्रैक्ट अदु इंजीनियरिंग प्रोक्योरमेंट एंड कंस्ट्रक्शन ईपीसी एग्रीमेंट ने मुंबई दा बेस्ट तौबा एमएस नीरज सीमेंट स्ट्रक्चरल लिमिटेड अमसुंग मणिपुर ट्राइबल कॉर्पोरेशन लिमिटेड न जॉइंट वेंचर ओइना पाइखट थबकनी कॉन्ट्रैक्ट अस्तिदा डाटा कया नौना स्टाब्लिश तौबा अमसुंग डाटा सिंग अदुदा यमफम ओइबा थोंग सिंगी इंजीनियरिंग अमदी डिजाइन सिंग पुथोकलबा मतुंगदा थोंग सिंग सागदबनी हौजिक फावबगी ओइना प्रोजेक्ट अदुदा मणिपुर की सब कॉन्ट्रैक्टर अमता याउदे हाइरी थोंग साबगी थबक हौजिक फावबगी ओइना हौबा लेट्री एग्रीमेंट असि टर्मिनेट तौबा फावबदगी प्रोजेक्ट असि इंजीनियरिंग स्टेज त लेखी कॉन्ट्रैक्ट टर्मिनेट तौबा असि मतांगदा हाई कोर्ट ऑफ मणिपुर केस अमा फाइल तौखरे इंग्लिशिंग अनिगा 19 की डिसेंबर की तांग कुनमापंदा हाई कोर्ट ऑफ मणिपुर टर्मिनेशन की ऑर्डर अदु स्टेट तौखरबनी हाइरी तौखिबा थबक अदु मतमसान हौखिबगा लोइनना प्रोग्रेस सु फजन लैखी मणिपुर ट्राइबल डेवलपमेंट कॉर्पोरेशन लिमिटेड की माइकैदगी मिनिस्टर ऑफ एक्सटर्नल अफेयर्स का हौजिक वाखनदुना लैरिबा मतमनी मखा ताना मियामदा पाउलाना संदोकपगी थबक तौदनबा जनरल मैनेजर न मखा ताना खंगलगली थास्तिगी तांग अहुम द सिटीजनशिप अमेंडमेंट बिल विड्रॉ तौगदबनी हाइदुना अमोकोक न सिंधुना मैरागी रैली चटपदा खोंजंग चंगशिलिबस तिंगना खोलाव सिंग लावबदा डाउन डाउन येलहौमी हाइना लावखिबा अदु मणिपुर द पुन्ना तामिनरिबा तोंगान तोंगान बा फुरुप सिंगदा उंखटना बसिन बथौंगनी मसिदा करिगुंबा कांगुप मसेलगी मरकता उंखटना बथोरकलबदी रैली सिलिबस तिंग अमदी मणिपुर लेंगांगना अफफता पुगदबनी नुमित अदुदा चटकिबा रैली अदुगी वीडियो क्लिप अदु सोशल मीडिया दा वायरल ओइखरबनी हाइना ख्वानिंग सिंह सिंथालुप की प्रेसिडेंट टेंशुबम लैसेंबा मिटैना ngasi manipur press kapta pangthopa paumi singa unaba amada phongtokre lup asina ngasi fawbada manipur da lairiba tongan tongan ba phurup singa punduna amata oibagi liching sagatuna lakli phongdokhi phurup irang tholokpagi changji jam wang lerakpasida masi manipur sarkar bjp amasung rally sibu silibasina daita pugudabani communal lab se thol pataragadi haiba loina athubu matamda koina paliba lenga asina masiga mari lena basi phajan bidana kari tobu ya ge habido lenga sina thunu tobiu CAB yaning da bafongdok tuna ngasi su mafam kyada mahairoi amadi mairapai bistina khongjang changsinki Thobal district ki mafam kyada su wakat mifam human chain semba amadi khongchat chatuna khongjang changsinki KDA SU VDO SAL Konsilam amadi VDA khangabok na khangabok ki akoibada leiba school singi mahairoi singa khusam naduna national highway da human chain semki DC office Thobal gi gate fawa khongchat amasu chatki Evergreen Flower School gi mahairoi singa su MI road ta thoraktuna khongjang changsinki mahairoi amana bill asigi mayokta changshilakpa khongjang khudimakta mahairoi singa stogat kani haiki Sentana si yari makai bill asla tu matam da video to bina haidari video to bina taraga koi sadra gi makai kisu nangsim biya ba khongjang sina base sadna Thobal Kiam Sifai Khundong Bamapada Su YSC ILS Nupilu Thobal Kiam Sifai Khundong Bam Lekai na Sinduna Wakan Mifam Sathaki Raido Club Kanglei Chanura Amadi Apun Bamaira Paibi Charangpat Maning Lekai na Su Wakan Mifam Sathaki Thobal Kuno Apun Bamaira Paibi na Su Thobal Kaino Kaitelda Wakan Mifam Sathaki MLA Humpuna Amato ina Punsinduna Bill Asti Pass Taudana Bahona Gadabani Natrabadi Miam na Akan Bakhongjang Kaya Changsingani Haiki Masigi bill asi pass tawbiganu aduga Raj Sabha da pass tawba taraga de khoi matung ta ba khongjang akhoi charang pan miyamna am khongjang khuding mukta saruk yagani Sagolban Nepra Menjor Pukri Mapal da Sumiyam na Wakat Khongjang Changshinki Nepra Menjor Youth Development Association amasung Nepra Menjor Women Voluntary Association na punna sinduna sa Takiba Khongjang aduna
CAB handokadabani awang nongpoki miya muthatnaba India lengang nasinba yaroi haina dabi tauki. Aribam Syam Sarmana Citizenship Amendment Bill gi mayukta Padma Shri Award handoki babu pungning thaugatuna Thangwaiban United Club ki thongmi singna ikai khumnaba utkre. Ngarang dagi satharakliba World Bamboo Workshop ki saruk ama oina hapta kangjai-bungda hangliba stall singi manungda Lifeline Development Organization naurem thong laishom leirakna puthokliba bamboo based low cost latrine miam na pamnaba demand leiba wana saba polam ama oiri World Bamboo Organization amasung Manipur government na puna sinduna pangthokliba workshop asida wana saba polam sing ngakta utpagi mahuta handloom gi polam sing yonbagi stall sing shu hangjinba asina saruk yariba singna pen daba khara leirabasu puthokliba wagi pothok singna ayengbagi pukning chingshili Lifeline na puthokliba latrine asina lamdamasigi lairaba pankhai makhada leiriba imung singi oinadi government na paikhaliba low cost sanitary latrine dagi hena sel changdana chahi kun hena sijanaba yaba makhali latrine oibatana tana latrine ase sabada sumna tagi lupa lising tara khakta changi haina organization asigi chief consultant Laurembam Ranjit na fongdokli organization asigi founder chief functionary henthoi ngamba ningthauzana asigumba workshop asti toina pangthoktuna sarkar na skill development gi kan na honariba si thabak to onthokpada mateng oigani haiki self employment and self kanogi akhoi work tawjirga akhoi ni san sabu kanu tawjina haijeri na yam kan media da kaida ngasagi department law ko tana yam tawe adubu akhoi na tawra isi moina toktorga yam de khena bo oibani na masi aigi wakhal da di Manipur da phanau pusilaga su skill development ngai tawse aidi madu jibokadi chakhol lawen kali lei ejiti lei phibam je sidegi chongen hello ai wakhanda Citizenship Amendment Bill gi matangda People's Alliance Manipur na February gi tang ahum gi numidang wairam pung taruk tagi February gi tang mari gi numidang wairam pung taruk phawba mass protest ki saruk ama oina maira rally human chain amadi wakat mpham na chingba sing pangthoktuna Bharat lenga ki manakon yonhanbada saruk yabi khiba lamdam masigi tongan tongan ba loop sing mahiroi sing amadi lanai myo sing bu thagat pa phongdorakli ngasti hata da pawmi sing unaba amada pam gi convener wahengbam kameshor na Pamna Citizenship Amendment Bill handoktriba phawba kanagumba amataga yashinaba tawroi makha tana su lamdam asiga civil society kayaga khusamnaduna Citizenship Amendment Bill gi mayokta khongjang changshin gani hairi Dhanamanjuri University da exam gi form fill up ki senfam hengatpagi mayokta University asigi mahiroi singna campus ta khongjang changsin khre mahiroi amana University asigi makha da leiriba college manga gi form fill up ki senfam mangjau nana khanghon Taudana exam maya khudingi hengat pa yaningde college singi leiriba award apa sing hapsin bagi mahuta form bu sendan pham oina onthokpa siyaroi hengat liba senfam hanthaduna mahiroi singi yaifa thaurang dam ideng sangriba phawba mahiroi singi form fill up tauroi exam su pangthok piganu hairi exam gi routine di thola ni adubu ngasi practical hogdana lairi department gi award fa kya ama infrastructure kya ama ju lairi sigi department khuding gi maximum da classroom laitaba yauri amadi infrastructure practical award fa kya ama wali si athuba matam da miyeng changbiu satra myam da gi paisa khomaga government salai ni khaliba government je kamaina keno tawbano government gi mari lainaba authority na sim athuba matam da miyeng changbiu Nap Manipur ki team amana ngasi Imphal International Airport ki cargo warehouse tagi ngari hapa partial da losinun thamlamba kani kilo ani fare nap na case ama lokhat paga loina na thizin ba hokre marak thana ten ba break amatang logzari Manipur ki ahanba 24/7 lamjingba capna miyam gi sebada leizari Manipur ki district sing amadi mapal lam sing da chananabagi book tobiu luhongbagi akhanaba discount su pizari contact tobira 1800102759 amadi 8794613154 Notice the ahanbo International Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makhada Financial Institute amo ina sakhangraba Pradhan Mantri Awas Yojana Housing for all mission ki makhada subsidized loan pibada mangzil thariba Panchoibi Housing Finance Company Limited amadi masigi subsidiary company singi sister yauna puna branch tara hum doyang duk jare miyamna financial facilities sing lobi na baning sing jare Panchoibi Housing Finance Company Limited and its subsidiary group of companies
Wabiraganu yumda anabagi seba tawbinabagidamag wabiraganu. Medillion Home Healthcare Service Manipurna Adomgi Mateng Pangzari 24/7 nursing care at home, medical oxygen home delivery, medical equipment rental service, home sample collection, physiotherapy home visit. Agupa marungidamag Medillion Home Healthcare Service Manipur near Jennings Hospital. Making healthcare accessible and affordable. Jolib 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolib syrup amasung capsule diabetes singidamakta Jolib capsule chabiu. Furniture industry da chahi tara manga hen experience leiraba mobile furniture ngasi Manipur da chahi mari mapung fana retail stores anina miyam gi seva pijari miyam service vertical sing asigi khudong cha lobi ngasi maglengsin biroksi mobile furniture Capital near Imphal Products. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Matram. Honda car ki mamal February ki tang amad ki hengale adubu sangai Honda da February ki tang tara phawo da booking tobi ki ba customer sing da ariba mamal da car sing yon jagani customer sing ki damakta lupa lising tara mapan ki lupa la kamal lising kun mga phawo ki discount su pijari Honda car sing asi Japan ki multinational company na sabani anoba technology amadi safety feature kya yauri athuba matam da gari airport road ta leiba sangai Honda da lakbiu amasung khudong chaba sing si lobiu. The Blossom School, a home away from home, is a place where the young come to realize their potentials and grow into well-rounded individuals capable of materializing their dreams and talents. We focus not only on academics but a wide range of co-curricular activities, all of these when it matters most, the early childhood years. This is why we believe that well begun is well done. Come be a part of the Blossom School. Just like Archit, we love to let Vedika stay Vedika, Rian stay Rian, and Jia stay Jia. Because at Little Millennium, we make great efforts to preserve the uniqueness in every child so they can blossom just the way they are. And that is the first big step. Amukana taram noksari makataba pao. Nauria Pakhang Lakpa Assembly Constituency ki polling station number 21/29 Maitram Awang Lekai ki tongan political party ki worker oiramba mioi Nimphu hena BJP Manipur Pradesh ta changlakpada kendra ki MLA su oiriba Soibam Subhas Chandra Taram Okre Lamphel Pata leba MLA ki quarter da pangthokpa thoram maduda BJP Manipur Pradesh ki General Secretary N Nimbas na Imphal West ki oina su elected members sing yaw na mioi kya BJP da changlak na bathorang leire haiki MLA Subhas Chandra BJP da thazaduna changlak liba singna hena aphaba kendra ama ohina ba punna hona minaragani haiki Malo mega high school je ngasi di ngarang headmaster ki report ta satra chahunga marfuni fan emission tawre aduga ningom high school hana satra utra mari lena mani hojik satra chahunga nipan emission tawraga school building phajamong da hana mayam nga manabong phajan construction tawba malung isem kalakpa pathang Kumari High School agoi haino kungem bigi gari gi loina mayam punna makina sarkar si yam thaja bhaita kendra si oire ba awon ba mayam jina ngasi di koi Bharatiya Janata Party si lakudriba MP ki election je Lok Sabha ki election je han phangudi gi yam mena yam thaja ta mom soina phangni haibe je masi koi ta thaja bani Swachh Bharat Mission ki Special Outreach Program Regional Outreach Bureau Imphal Nastinduna Naurem Thong Khulem Lekai Bol Lampak Tangasi Pangthokre Thoromaduda IMC ki Assistant Commissioner Ravindra Thaudam Corporator Herozit Ngangomba ROB Imphal ki Administrative Officer ke Soni Kumar PIB Imphal ki Deputy Director Abdul Hamid Susaruk Yaki Awang nongpok lamdamda seat system mapangal kangkhat hanba masigi problem prospect amasung policy haiba sida tha sigit ahum dagi satharakiba national seminar rims solution kre thoromadu the agriculture minister B Hankhalian CAU gi vice chancellor professor M Premji Susaruk Yaki Mamang thagi tang kun humdoi dagi hauna Jenims ki nurse singna changshilaki ba adu chief minister
Chief Secretary ga unabada chinhai oina nursing gi apamba ayamba thunghallagani haina phongdorakpadagi khongjang handoktuna ngasidagi mathau tawba haure haina pawgi mifam pangthokre saruk yakhibi Trained Nurses Association of India Jenims Branch ke Assistant General Secretary PS Janapriyana Chief Secretary unakhiba aduda Jenims ki Director amadi atai makok thongba official singsu saruk yakhi Chief Secretary na nurse singi demand genuine oi ayamba demand piragani haibagi thazaba phongdorakpadagi khongjang handokpagi warep asi lobani khongjang changshilingada mateng pangbirkhiba singbu thagatpa phomdo I haiki Sagi ibung upa sing makhoina sumateng yam pangbire agitation asi loisanaba waroisin ama poraknaba haiduna ibung upa singi mateng dagi khoi chief secretary unazare ngarang khoina taliba demand singsi ayamana fulfill tawbini haibagi Amaromda Jenims ki Assistant Professor Senior Residence Associate Professor Committee na satharak passes work strike Chief Secretary ga unabada yanaba purakpadagi matam kharagi oina handokle haina cherol thadorkli akarigumba Chief Secretary amasung Manipur government na yanakiba wafam sing February gi tang 13 fawbagi manungda thabak oina pangthoknaba honadrabadi makha tana khongjang changsingani hairi BJP Thoubal District amadi Wangjing Tentha Mandal anina sinduna numitara ni sathagadaba Bistarap Singhi Training Program ama Wangjing Tentha Kendragi MLA P Brozengi Wangjing da laiba yumda hokre thoromaduda BJP Manipur Pradesh ke Secretary Organization P Premananda Mitai Thoubal District ki President L Deven State Mahila Morcha ki President K Inausa susaruk yakhi District Administration More na sindunangasi More gi S Molzol Village ta go to village ki thorom pangthokre thoromaduda Technopal gi DC S Rupasandra ADC M Rajkumar Nifu Humdoi Suba Assam Rifles ki Major RK Sarmana maruwe bimyoy sing oina saruk yakhi thoromaduda tongan tongan ba khulgi chief amadi khunja sing su saruk yakhi Thinungai mamangi saruk khara yauna loktak ki saruk khara da bird sanctuary semgat kani haiba se thuba matamda handokpi na ba ngasi Thinungai kaithel da ngami singamadi miyam na wakan mifam sathaki JSC ki Secretary N Rupasandrana loktak kanba uchek kanbada bird sanctuary saraga kangada banatte aikhoi puna wakhal taminaraba matamda kangada bani government uchek yokhatna ba pakhalakliba asibu Thinungai miyam na saugatli adubu mi tadaba mafamda oina sabiyu lagriba February ki tang 15 phawagi manungda JSC na taliba demand asi pidrabadi akan makhongjang changshilagani hairi Memorandum amade khoi worker ngasi phawda gamena miyang sangbi ro laitri masi khoi JSC na sin lawi February ki tang 13 tagi di asdagi hena akan ba ban singbai khoi tawrakane haina JSC na lepsare masida Manipur gamena Hantabiyu amadi asigumba miyoibagi livelihood oiriba mafam singda ba century si sabiganu mafam jaba henna phaba gamengi thorang amu oinaba mafam jaba mi kungna tadaba jamna isolated oiba area amada lokaki mafam amada khongdokpiu haina koi GSC gi maikaidagi thamjari Manipur Legal Services Authority Imphal gi mityeng makhada District Legal Services Authority Thoubal na Legal Aid Clinic Samaram ga khusamnaduna nongmagi oiba legal awareness thorom ama Samaram mamang lekai kaithal masada pangthokre thoromaduda Family Court Thoubal gi Judge Salam Imocha Pradhan Okram Indira Khongjom Police Station gi SI TS Anand Susaruk Yakhi Advocate N Swami amadi MD Zakir Hussain na resource person oina wangangki Ministry of External Affairs ki makhada Post Office Passport Seva Kendra gi Office ama Kakching Kaithel KMC Rota Laiba Sub Post Office Kakching ngasi hangdokre thoromaduda Passport Seva Kendra Imphal ki Assistant Passport Officer Furalatpam Maheshwari na passport ki mari lenaba thabak sing araiba mongda pinabagi damakta paikhalakpa thabak singi manung sanba oina office ase hangdokpani haiki Kwakta Unit Congress Committee na sinuna housing Manipura oiriba phibam gi matang da nongmagi oiba khana ninaba mifam ama pangthokre thoramadu da hanagi minister KS Ratan Kumar hana MLA oiramba M Prithvi Raj Kwakta Municipal Council gi chairperson Mohammad Mahiruddin yauna mioi kyana saruk yakhi M Prithvi Raj na Mahatma Gandhi gi laikidaba numita Mahatma Gandhi hatpagi photo ama thadorakkiba adu BJPSC Hindu khaktana lenga kadaba lamdam amani haibadu takpani mahang makha taraduna Citizenship Amendment Bill asi Rajya Sabha da pass tawhandana ba mipum khudimagna saruk yaminasi haiki hanagi minister KS Ratan Kumar na BJP gi lenga asi michang mikhai naiba lenga ni haina maral sikhi khara amadana miyingji fajana makoi khaki gi yamba khara amadana manane yembidaba maduna maram oraga dharma da khaidukpa loan da khaidukpa masina maram oraga na miying manarakta basina
ꯅꯨꯡꯁꯤꯅꯅ ꯆꯥꯟꯅꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯒꯨꯝꯕ ꯆꯥꯎꯔꯕ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯖꯔꯝꯕ ꯃꯁꯤꯒꯤ ꯃꯆꯥ ꯃꯁꯨꯁꯤꯡꯁꯦ ꯃꯁꯤꯅ ꯈꯠꯅꯔꯛꯅꯅꯕꯒꯤ ꯍꯨ ꯀꯥꯝꯁꯤꯟꯅꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯦ रूपमहल थिएटर की प्लैटिनम जुबली लिसिंग अनिगा तरा निपान तरा मपन गा मरी लेनना पांगथोखिबा तरा मपलक सुबा रूपमहल आर्टिस्ट मेमोरियल ड्रामा फेस्टिवल लोशिनबगा लोइनना फेस्टिवल असिदा मकोक मथंग तारबा सिंगदा मना मथुम सिंग यंथोकपगी थौरम रूपमहल थिएटर दा पांगथोखरे थौरम मदुदा क्रिटिक अमदि नेशनल अवार्डी आर.के. विदु रूपमहल थिएटर की चेयरमैन के हेरामनी सरुक याखी फेस्टिवल अदुदा बेस्ट प्ले की मना पीपल आर्ट्स ड्रामाटिक एसोसिएशन की तस चंग थोई बेस्ट एक्टर दा युमजाउ लाइरेंबी ड्रामाटिक कल्चरल यूनियन की थोंगाम नबसंद्रा बेस्ट एक्ट्रेस दा युमजाउ लाइरेंबी ड्रामाटिक कल्चरल यूनियन की आई नोरोक तारे हाइबा ड्रामा अदुदा के.एस. फुलाका देवी अमदी खेंजोंग लांगी मेदाम हाइबा ड्रामा अदुदा एस मंगा लैमा बेस्ट डायरेक्टर दा खेंजोंग लांगी मेदाम ड्रामा की डॉक्टर एस थनिल लैमा बेस्ट चाइल्ड आर्टिस्ट दा इम्फाल थिएटर की लोइकाब ड्रामा की बेबी डब्ल्यू क्रिस्टीना नताखरे सेनापति कारोंग एरिया बैप्टिस्ट यूनियन हंदक चही की काउंसिल न लौब क्लास 12 एग्जाम थागदब महिरोय सिंगी निंगसिंगबा वखल लैननब सरा हेंदुना लाई खुरंबगी थौरम रिखुमाई ताफौ तुंगजोय बैप्टिस्ट चर्च सेनापति दा पांगथोखरे थौरम अदुदा तोंगान तोंगानबा स्कूल की महिरोय चंगा रोमना सरुक याखी चांदेल डिस्ट्रिक्ट की खेंगजोय ब्लॉक की मनुंग सनबा तुइटोंग ओल सोमताल चंगजाल अमदी वयांग खुल मरी असिदा तरामपन सुबा असम राइफल्स ना सोलर लैम्प मई फंगहन्नबा खोंथांग लोखटपा हौख्रे ngarang सेलोन द लैबा तरामपन सुबा असम राइफल्स ना IGAR साउथ की मिटिंग मखादा कक्चिंग सेक्टर की तरामपन सुबा असम राइफल्स ना लुपा लाख कुन चंगना सोलर लैम्प ना खुल मरी असिगी युमथोंग खुदिंग मई पीननबा सोलर लैम्प सिंग खुंजा सिंग द खुसिनबगी थौरम अमा सांगजाल खुलदा पांगथोखी हाइरिबा प्रोग्राम असि चेन्नई द बेस्ट तौबा लुमिनस कंपनी अमग खुसमनदुना सोथरब खुंगंग सिंग असिदा मई फंगहन्नबगी खोंथांग असि पाइखटपनि हाइरी तरामपन सुबा असम राइफल्स की कमांडेंट A.S. बासपाइना पाइखलिबा प्रोग्राम असि बटालियन असिना अखनना पाइखटपा खोंथांगनी हाइरिबा खुलसिंग असि सरकारना पीबा मईगी खुदोंसाबा फंगदबदा मखोइना थेंगनरिबा अवाबसिंग अदु खरदंग ओइरबसु कोकननबा लखटपनि सोलर प्लेट बैटरी अमदी मई थानबदा चंगबो मचा खुदिमक लुमिनस कंपनी असिना यामना चावना मतेंग पांगलखी युमथोंग खुदिंगदा कंपनी असिगी मियोइसिंग लाखलगा पीरिबा पोलमसिंग पांगखटपगी थबकसु लखटकनी हाइ Delhi called Luminous. It is part of their CSR initiative, which is corporate social responsibility. We've been able to act as catalysts between them and our beloved villagers, that is you people. This initiative and this dream of our battalion, it has come to fruition is because of the efforts and hard work of Major Vishal. मणिपुर बैप्टिस्ट कन्वेंशन MBC सफोंगलकपगी चही चामगा कुनमंगा सुबा क्लासिफिक सेंचुरीज सेलिब्रेशन ngasi खुमल लंपाक की इंडोर स्टेडियम द पांगथोखरे थोरम मदुदा इंडिया की मपानदगी लाकपा डेलीगेट क्या अमदी PHED की मिनिस्टर L दिखो सुसरुक याखी मरु ओइबा मियोय सिंखंगतुना खुदोल पोट पीदुना इकाई खुमनबा उठकी लाइनिंग लाइशोन की थोरम कया सो पांगथोखी MBC चर्च की माइकैदगी मणिपुर द क्रिश्चियन लाइनिंग विलियम पेटिग्रूना हौदोखरब मतुंगदा ngasi फावदा ओइरकलिबा खुमांग चौशिनबा सिंग नौहौना ननिंगसिंगबगा लोइनना लाइनिंग असि मखादा मणिपुरदा इंग तप्पा नुसी चानबा पुरकना बहोनरी फोंदोकनखी मणिपुर की फजबा अमसुंग मियोइबा खुनाइगी मरकता लैनरिबा फजबा मरी पुथोक्तुना हाइखिबगा लोइनना लाइनिंग असि लाकपदगी मणिपुरदा पुरखिबा अहोंगबसिंगसु पंदुना वांगांखी मोरे कमांडो न इम्फाल मोरे लंबी द फ्रिस्किंग चेकिंग चथबदा मोरे वार्ड नंबर 13 तगी थोंखोलाल हाउकिप कौवा मियोय अमना मारुति कार ब्रेजा रजिस्ट्रेशन नंबर MN06LA 6857 द पुदुना लाख लुपा करोड़ अमा लाख कुंथ्रारोंग की हेरोइन पाउडर ग्राम 400 का कोनना फारे हाइरी हेरोइन पाउडर सिंग अदु पैकेट 50 थोकना सादोकलगा पुरंबनी हाइरी इम्फाल ईस्ट की मनुंग सनबा पुखाव अमदी उयुमपोकी मियामगी ओइबा मिफम अमा पांगथोक्तुना पुखाव वाखोंग अमदी उयुमपोकी मनुंगदा साइकल ब्लॉक सेनापति डिस्ट्रिक्ट की PMGSY की मखादा लंबी सेमलकलिबा असि सेमहंदबा मणिपुर लेंगांगना डिस्ट्रिक्ट बाउंड्री सेमबा मतमदा मणिपुर की दरबारना पिरंबा वैली विलेज फॉरेस्ट रिजर्व एरिया सिंग मागी नगनबा वैली की डिस्ट्रिक्ट सिंग द यावहनबा मणिपुर वैली विलेज फॉरेस्ट रिजर्व मनुंगदा लैबा इना लाइनिंग का मरी लेनबा लाइफम सिंगाक सेंदुना थंबा
dak sitha piduna leiriba Valley Village Forest Reserve area da kanagumba furup kanglup government amadi non government agency singna khunda sanba natraga chawkhat thorangi thabak tawba matamda khunja singi ayaba lawgadabani haiba warep lawre haina uyum pok mamang laikai development committee na thadorok pacherol amana khanghalagli Lilong Hauraibi Makha Laikai Salam Manung de Leiba Mohammad Amir Khan Kauba Mioi Amagi Yumdagi Silky Color gi Alto Car Ama Lilong Police na Fagale Kanagumba Singna Alto Car Manki ba Yaurabadi Lilong Police ta Laklaga Yengba Yagani Haina Lilong Police ki Osti na Khangalagli Nagaland gi Fek District ki Manung Sanba Kheza Keno Khuldagi Bheko Koza Kauba Mioi Ama Langol de Leiba Bethel House Healing Center gi Mamang Thagi Tang kun mapan gi nungthil dagi mafam khangdana mangkhre mark center asda mamang sahi November gi tang ani dagi layeng dona lakhibani mark sahi kuntra humdoi rom sure foot manga enchi manga wangi masa pai kuju ngawi tha sigi tang ani da Bisnupur district ki Moirang da Churachandpur dagi Imphal chenba bus ta tongki ba unahawi hai kanagumbana mioi asibu thengna birabadi mobile number 7005146334 natraga 94366 45523 natraga Lamphel Police Station na pau pibiu hairi sanabagi pau amuk lawbirasi sanabagi pau pizari Interior designer ama uriba wooden interior solution ki proprietor Kwakaithal Moirangpur lekai dagi Bobby Elangbamda anirak suba oina architect and design award listing ani taramapan pirakle award asi merit award and market research na New Delhi gi hotel holiday in the pangthokpa thoram amada pirakhibani Dehradun da February gi tang 10 dagi 19 phau pangthokadoriba women's under 19 one day league and knockout cricket tournament saruk yananaba Manipur gi sanaroi 15 support staff mari gi ming Manipur Cricket Association lauthokre amaromda Orissa da February gi tang 18 dagi March ani phauba sathagadoriba men's under 20 one day league and knockout cricket tournament ki MCA gi mahut sindana ba sanaroi 15 amasung support staff mari gi mingsu lauthokre Tangkhul Naga Valley Association Sinduna Nongdam Katamnau Long na Yumbu Oiraga Kuntaruk Suba General Conference Cultural Cum Sports Meet Fungyar Kendrugi Manung Sanba Nongdam Khulda Mamang Thagi Tangkun Mapandagi Satharakli Thasi Taret Phawal Sathagadaba Thorom Asida Ngasigi Oina Manipur State Disaster Management Authority ki Vice Chairman Adim Pamai Khulgi Nithau Pastor Singh Susaruk Yaki Meet Asida Nupagi Volleyball Nupigi Volleyball Amasung Nupagi Football Semi Final Match Sanaki Kangpokpi Thomas Ground Statari Betaramanga Suba Kangui Interward Tournament King Asisana ki semi final match ta ward number 1A na ward number 11A Bumani Sinoda Thoiduna final Changkre Atopa semi final match amada ward number 8B na 12B bu goal ani Sinoda Thoikre Rajasthan ke Sawai Men Singh Stadium da February gitang amadagi mari phabu pangthokkiba nifu suba National Master Athletic Championship lising ani 18 da Manipur na overall team champion oikhre gold 59 silver nifu humdoi amadi bronze medal kunmanga fangduna punna medal chamaga kuntaruk phangki championship asida India gi state kunithoi ki sanaroi singa saruk yakhi Jiribam da sathariba kunipan suba KC Malik Memorial Football Tournament king asi sanakiba match da Digger ISSC na New Life Club pu Golmari Anida Thoikre Makhataba Sanabagi Pau Boya Ningthauzam Dagi Pangbigani Imphal Iski Rao Learning Mekayamadi District Asigi M Khabam Sathariba Humpuma Thoi Suba Sar Sorsan Singh KCSI CBE Memorial Invitation Football Tournament ki pre-quarter final Sankre All Manipur Football Association na sinduna mamang thagitang kunipal dagi Manipur gi marsak narba team kuntra mathoina saru yaduna Khumalampak artificial tub ground sathariba sahi sigi humpuma thoi suba sar sorjan singh KCSI CBE Memorial Football Tournament ki ngasi sanakiba ahanba match ta Imphal Iski Rao Learning Bamlikaina Sadar Hills ki Mudbalan Athletic Club pu gol mari ahumda maitiba pikibani match asida mai pakiba Imphal Iski Rao Learning Bamlikai gol singadu Somison
Jerakna Merski Taranipal Suba Kuntramathoi Suba Madi Kuntranipal Suba minute goal ahum sanki atopa goal aduna Khangam Horamna Merski Kuntratare Suba minute sanki bani Mers asida mighty kiba Sadari Hillski Modbar Line Athletic Club ki goal ahum aduna Ginmin Thang Hangsing na Merski Yankai Mari Suba Madi Maripuni Toi Suba minute goal ani atopa goal aduna Howlin Gong Kibjen na Merski Yankai Humdoi Suba minute sanki Tournament asigi ani suba match ki sanakibada Impal East M Khabamna Impal West ki NC Club Khongampat pu goal ama sinoda maiti papiduna pre quarter final sangkhre Impal East ki M Khabam gi mai pakibi goal adu KIC Daljitna match ki humputara mari suba minita sankhi sathariba tournament asigi haying kilpung ama makai tabada Sadar Hills ki FCK amati Impal West ki Southern Sporting Union Singjamaiga sanagani Impal West District Football Association na sintuna mamang thagi tang kulhumdai degi team tarani thoina grubani thongna khaidoktuna Pamjal Ground Passway da sathariba anishuba SS Mani Sharma Memorial 3rd Division Football League ki ngasi sanakiba ahanba match da MOIC Maharabina FC Impal Mayai koibi bugol ama sinoda maitibi pikhi anishuba match ki sanakibada YUC Iro Maizrongna CYLC Pisum Singa matapu gol ama sinoda maitibi pikre Hayeng nungtil pung tarani tuiga minitra mga satpada ahanba match oina SFC Tera Khuraijam lerak amadi NSU Awang Posangbang Khulenga sanagani ani suba match nungtil pung aniga minitra mga satpada USC Phayeng amadi NISC Larenjamga sanagani Ani suba hibok T20 cricket tournament ki ngasi sanakiba match singda Blue Hawk Khurai amadi Alamin Lilong mai pakre Langthabal Sporting Club Langthabal Mantri Khong makha lekai na sinduna mamang thagitang kundagi team kunna group mari thongna khaidoktuna Langthabal Public Ground Langthabal Mantri Khong makha lekai da sathariba tournament asigi ngasi sanakiba ahanba match da Blue Hawk Khurai na KSDO Kyangwai Muslim bu wicket tarukta maithiba pikhi Anishuba match ki sanakibada Alanmin Lilongna Manipur Veteran Cricket Association bu wicket Nepal da maitiba pikre Hayeng ground asida ahanba match oina kraw khamna majaramadi Force Khetri Gauga sanagani Anishuba match da PTRC Paswayamadi Sam Khagempali ga sanagani Kangmong Langon Jam Youth Guidance Club na sinduna ngasi dagi Kangmong Langon Jam Kangjibung Ground da team tarahumdai na grumari thokna khaidoktuna First is the 11 Village Open Men's Volleyball Tournament hokre ngasi ahobu numit ki sanakiba match da KLYGC team A Kangmong na USDC upopi bu set ahum sino kun mga kunitoy kun mga kunlamadi kun mga taratreta maitibi pikhi KRFC Sagangna UK CCL oina mu maitiba piduna sahi sigi mga suba ispisak Memorial First Division Football League champion oikre District Sports Association Bisnupur na sinduna Bisnupur Mini Stadium da mamang sahigi December tang taramanga dagi team taramanga na grubani thongna khaidoktuna satharakiba mga suba ispisak Memorial First Division Football League ngasi lotion kre ngasi chanakiba roiba match da KRFC Sagangna UK CCL oina bu penalty da goal mga ohumda maitiba piduna champion oikibani match asida team animangna apiba matamda goal amamam chanaduna draw satpadagi kicks from penalty magna decide tobda KRFC Sagangna UK CCL oina bu maitiba pikibani Singmi Tami Unity and Development Committee Kairau Kendra na sinduna mamang thagi tang kun mapal dagi team kunna group tare thongna khaidoktuna Lembokun Playground na sathariba mga suba Singmi Tami Unity Football Tournament ki ngasi sanakiba ahanba quarter final match da LUFC Lembokun na Kairau FC bu goal ama sinoda ani suba quarter final match da AMLSC Arapti Mayai Lekai na SDA Kyangwai Muslim bu goal ama sinoda ahum suba quarter final match da All Star Kyangwai na AMLYC Arapti mamang bugol ani amada amadi marishuba aroiba quarter final match da PRNC Poirong na YBC langdom bugol mari amada maithibu piduna semi final sangkre Nongbam Football Club na sinduna Nongbam Playground da tha sigitang kunma paldagi team taranipan grumari thongna khaidoktuna sathariba ahanba line cup ki ngasi sanakiba ahanba match da NMLSC amadi LYC goal amada sanadna draw satki ani shuba match ki sanakiba da MPYC Moirang Purel amadi
Nongbram FC Team A goal amabam chanduna draw satki. Ahum suba match ki sanakibada NGL Laurembamna AWBR YC Androbo goal ani amada mighty pikre. Mari suba match ki sanakibada NF Ningthongnai amadi NKJC Kaithel Manbi goal amabam chanduna draw satkre. Shallow Youth Union Club na sinduna tha sigitang mari degi team kunmanga na group nipal thokna khaidokuna Shallow Kanglong lampak ta sathariba Shallow Cup mapal suba lamnai kendra village wise amadi Impetus Men's Open 7 Set Football Tournament ki ngasi sanakiba ahanba match ta Sekta FC Team B na MSFC hangang bugol ani amada mighty piki ani suba match ki sanakibada BRIYO kabong putna SSC sombong bugol mga sinoda mighty pikre. District Sports Association Kakching na sinduna Association asigi ground da tha sigi tang mari dagi team mapan na group ahum thong na khaidok tuna sathariba tara manga suba DSA Trophies 11 Invitation Football Tournament ki ngasi sanaki ba match ta FC Lamjau na SWC Kairok goal ani sinoda mighty piki FC Lamjau gi mai pakbi goal ani edu El Kisan namadi Edison na sanki Thagachari boya ning thousand Housing asin nung magi oiba aying asagi pau amuk laubirasi. Environment Directorate ki phangkhiba ngasi oikiba inga samati nungjugi pauda khwaidagi sakhiba Celsius degree kun mapal dasmik ahum mari khwaidagi ingba Celsius degree ahum dasmik mari ahum Nungsit tayaw wisang manilgi sang maximum da sada maripu tarani toy dasmig taret minimum da sada tarani toy dasmig nipal mari oike ngasi nong sukide Loshilak pada marui bapau amuka na pizari Hayeng dagi men tek na lambi da thok na khongjang changshina ba law thokre Nupi hat pagi maral da court na miyo yama sibigi sayrak pina na balaw thokre Amadi Mahiroi Singh na mahi masing tamada makal amatagi ayat apan pibidana ba Manipur ke Governor Dr. Nasma Hebdullah na phungdokre ISTP na pizza ba ngasi nong magi oiba pau mata ngasi da loizare miding tabiri basingbu amuka na khurumzari